ꯈꯤ ꯑꯣꯝꯗꯨꯅ ꯊꯝꯕ ꯋꯥꯃꯩꯅ ꯋꯥꯈꯜꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯇꯦꯡꯊꯥꯔꯤ ꯈꯣꯟꯖꯦꯜ ꯊꯣꯛꯇꯅ ꯍꯧꯈꯤꯕ ꯍꯥꯏꯕ ꯅꯪ ꯑꯁꯤꯅ ꯄꯤꯕ ꯑꯋꯥꯕ ꯍꯧꯈꯤꯕ ꯅꯪꯅ ꯈꯪꯕꯤꯗꯦ ꯅꯪꯅ ꯄꯨꯔꯛꯏ ꯋꯥꯔꯤ ꯀꯌꯥ ꯀꯥꯎꯊꯣꯛꯅꯤꯡꯂꯕ ꯋꯥꯔꯤ ꯅꯤꯡꯁꯤꯡꯕ ꯇꯝꯗ꯭ꯔꯕ ꯃꯥꯏꯊꯣꯡ ꯍꯧꯈꯤꯕ ꯅꯪꯅ ꯄꯨꯔꯛꯏ ꯍꯟꯅ ꯍꯟꯅ ꯏꯅꯥꯛꯇ ꯃꯁꯥꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯀꯣꯜ ꯇꯧꯔꯛꯂꯒ ꯀꯞꯄꯛꯄꯗꯣ ꯇꯥꯕꯗ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯤ ꯋꯥꯖꯕꯅ ꯂꯣꯏꯔꯦ ꯃꯆꯥꯒꯤ ꯑꯃꯨꯛꯇ ꯇꯧꯗꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯥ ꯊꯤꯔꯗꯨꯅ ꯀꯣꯏꯆꯦꯜ ꯆꯦꯜꯂꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯤꯀꯞ ꯊꯣꯛꯄ ꯑꯗꯨꯗꯒꯤ ꯇꯨꯝꯊꯕ ꯌꯥꯈꯤꯗꯦ ꯑꯅꯤꯃꯛ ꯑꯗꯨꯕꯨ ꯁꯣꯛꯊꯕ ꯂꯩꯇꯦ ꯃꯆꯥ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯅꯤ ꯇꯥꯕꯗ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯁꯤꯜ ꯂꯥꯡꯉꯤ ꯌꯨꯝꯒꯤ ꯂꯩꯀꯣꯜꯗ ꯍꯧꯕ ꯖꯨꯕꯥ ꯀꯨꯁꯨꯝ ꯑꯃ ꯅꯥꯆꯨꯝ ꯑꯣꯏꯅ ꯊꯦꯠꯂꯒꯁꯨꯗꯤ ꯏꯁꯩ ꯉꯪꯗꯨꯅ ꯎꯇꯤꯒꯤ ꯃꯌꯥꯟ ꯁꯦꯝꯃꯤ ꯌꯥꯁꯀꯨꯜ ꯆꯥꯛꯈꯨꯝ ꯆꯪꯉꯛꯂꯒ ꯑꯀꯣꯏꯕꯗꯣ ꯌꯦꯡꯂꯝꯂꯒ ꯆꯤꯌꯔ ꯑꯃꯗ ꯐꯝꯊꯔꯛꯏ ꯃꯨꯠ ꯅꯨꯡꯉꯥꯏꯗ ꯁꯨꯗꯦ ꯅꯆꯥ ꯂꯥꯛꯂꯅꯤ ꯇꯥꯕꯗ ꯑꯣꯏꯔꯝꯒꯅꯤꯅꯦ ꯁꯨꯗꯦ ꯅꯣꯛꯏ ꯅꯠꯇ꯭ꯔꯗꯤ ꯗꯣꯁꯟꯈ꯭ꯌꯥ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯈꯪꯗꯕ ꯅꯆꯥ ꯑꯉꯥꯎꯕꯗꯣ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯗꯧꯅꯤ ꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯅꯠꯇ꯭ꯔꯕ ꯌꯥꯁꯀꯨꯜꯁꯨ ꯇꯨꯡ ꯏꯟꯗꯨꯅ ꯅꯣꯛꯏ ꯆꯨꯝꯃꯤꯅꯦ ꯅꯨꯡꯉꯥꯏꯅꯩ ꯑꯩꯁꯨ ꯀꯞꯀꯟꯗꯕ ꯃꯥꯅ ꯁꯅꯥ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯞꯂꯛꯄꯗꯨ ꯇꯥꯕꯗ ꯑꯩꯗꯤ ꯈꯨꯗꯛꯇ ꯗꯦꯜꯂꯤ ꯆꯠꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯀꯔꯤ ꯀꯥꯟꯅꯒꯅꯣ ꯃꯧ ꯍꯥꯏꯔꯨꯕ ꯇꯥꯔꯦꯗꯅ ꯁꯨꯗꯦ ꯃꯔꯣꯏ ꯃꯜꯂꯝꯕꯗꯣ ꯂꯦꯞꯂꯒ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯂꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯕꯨꯅꯦ ꯁꯟꯈ꯭ꯌꯥ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯗꯣ ꯃꯔꯩꯗꯤ ꯂꯥꯏꯃ ꯀꯜꯂꯤꯕꯗꯨꯅꯤ ꯅꯤꯡꯊꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕ ꯈꯪꯂꯝꯂꯣꯏ ꯁꯅꯥꯅ ꯅꯣꯡꯃ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯄꯥꯅ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯨ ꯃꯁꯛ ꯈꯪꯗꯦ ꯆꯨꯝꯅꯇ ꯈꯪꯕꯅꯤ ꯍꯥꯏꯗꯅ ꯋꯥ ꯐꯖꯅ ꯉꯥꯡꯅꯕꯤꯌꯨ ꯃꯣꯏ ꯁꯅꯈ꯭ꯌꯥꯒꯤ ꯍꯧꯅꯕ ꯋꯥꯖꯥꯎ ꯉꯥꯡꯕꯗꯣ ꯇꯧꯕꯤꯔꯨꯅꯨ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝꯅꯤ ꯌꯥꯁꯀꯨꯜ ꯅꯣꯛꯊꯣꯔꯛꯏ ꯑꯩꯕꯨ ꯑꯉꯥꯎꯕꯔꯅꯤ ꯁꯨꯗꯦ ꯏꯆꯥꯒꯤ ꯑꯐꯕ ꯇꯥꯟꯈꯠꯂꯛꯄꯅꯤ ꯑꯩꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯀꯥꯟꯅꯗꯦ ꯅꯪꯁꯨ ꯅꯊꯧ ꯂꯣꯏꯁꯤꯜꯂꯨ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯁꯨ ꯁꯨꯇꯤ ꯂꯩꯅꯈꯤꯕꯅꯤꯅ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯗꯅꯤ ꯅꯆꯥ ꯑꯉꯥꯎꯕꯗꯨ ꯂꯥꯛꯂꯒ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯁꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯤ ꯊꯤꯟꯊꯕ ꯐꯠꯇꯦ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯌꯥꯁꯀꯨꯜꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯨꯗꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯦꯝꯍꯧꯏ ꯃꯆꯥꯅ ꯄꯥꯝꯕ ꯑꯦꯟꯁꯥꯡ ꯃꯈꯜ ꯁꯨꯅ ꯃꯊꯪ ꯃꯊꯪ ꯁꯦꯝꯍꯧꯏ ꯁꯣꯝꯗꯅ ꯃꯩꯔꯥꯕ ꯌꯨꯝꯗ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨꯗ ꯃꯐꯤ ꯈꯛꯇ ꯍꯣꯡꯂꯒ ꯑꯦꯌꯔꯄꯣꯔꯠꯇ ꯄ꯭ꯔꯄꯞ ꯆꯦꯜꯂꯛꯂꯦ ꯃꯔꯨ ꯑꯣꯏꯕ ꯃꯊꯧꯁꯤꯡ ꯍꯨꯟꯗꯣꯛꯂꯝꯂꯦ ꯃꯅꯤꯄꯨꯔꯗ ꯃꯊꯧ ꯑꯃꯒꯤ ꯂꯩꯈꯤꯕ ꯂꯤꯌꯣꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯔꯛꯂꯤꯕꯗꯣ ꯄꯥꯏꯗꯦ ꯂꯨꯔꯕ ꯃꯥꯒꯤ ꯑꯣꯏꯕ ꯃꯊꯧꯁꯤꯡꯗꯣ ꯉꯁꯤꯗꯤ ꯋꯥꯈꯜꯗ ꯆꯪꯈꯤꯗ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯁꯨꯞꯅꯇꯒꯤ ꯁꯅꯥꯏꯕꯦꯝꯃꯒꯤ ꯃꯥꯏꯊꯣꯡꯕꯨ ꯎꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯃꯥꯅ ꯊꯤꯕꯁꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯋꯦꯗꯔꯅ ꯐ꯭ꯂꯥꯏꯠ ꯗꯤꯂꯦꯒꯤ ꯃꯦꯁꯦꯖ ꯑꯃ ꯃꯥꯒꯤ ꯐꯣꯟꯗ ꯂꯥꯛꯂꯦ ꯑꯃꯔꯣꯝꯗꯅ ꯅꯟꯗꯔꯥꯖ ꯃꯩꯔꯥꯕ ꯀꯅꯥꯅꯣ ꯊꯤꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯂꯥꯛꯏ ꯑꯗꯨꯕꯨ ꯆꯤꯡꯅꯕ ꯈꯛꯇ ꯑꯣꯏꯅꯈꯤ ꯑꯁꯦꯡꯕ ꯑꯃꯗꯤ ꯐꯪꯈꯤꯗꯦ ꯃꯩꯔꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯐꯥꯔꯨꯕ ꯀꯌꯥꯅꯤ ꯃꯩꯔꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯥꯡꯍꯟꯈꯤꯕ ꯏꯃꯨꯡ ꯀꯌꯥꯅꯤ ꯃꯔꯛꯁꯤꯗ ꯃꯤꯁꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯂꯩꯈꯤꯕꯅ ꯃꯈꯣꯏꯕꯨ ꯃꯀꯣꯛ ꯉꯥꯎꯍꯟꯈꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯐꯥꯎ ꯃꯆꯥ ꯂꯥꯛꯇꯕꯗꯨꯗꯁꯨꯗꯤ ꯃꯊꯥ ꯁꯥꯕ ꯍꯧꯔꯛꯂꯦ ꯐꯣꯟꯗꯨꯁꯨ ꯑꯣꯞ ꯂꯩꯈꯤꯕꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯄꯥꯎ ꯂꯧꯅꯕꯗ ꯐ꯭ꯂꯥꯏꯠ ꯗꯤꯂꯦꯒꯤ ꯄꯥꯎ ꯂꯩꯕꯅ ꯊꯣꯏꯅ ꯅꯨꯡꯁꯥ ꯊꯤꯔꯝꯕꯗꯨꯃꯗꯤ ꯍꯟꯈ꯭ꯔꯦ ꯃꯆꯥꯕꯨ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯂꯒ ꯁꯨꯗꯦ ꯏꯃꯨꯡ ꯆꯪꯂꯛꯏ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯁꯀꯨꯜ ꯃꯥꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯈꯤ ꯌꯨꯝ ꯑꯗꯨꯅ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯑꯣꯏꯕꯅ ꯅꯣꯡꯃꯥꯏꯖꯤꯡ ꯁꯨꯇꯤ ꯆꯠꯈꯤꯕꯒꯤ ꯃꯈꯣꯏ ꯑꯅꯤꯗ ꯇꯔꯛ ꯇꯔꯛ ꯂꯩꯕꯗꯣ ꯌꯥꯝꯅ ꯆꯤꯛꯏ ꯇꯧꯐꯝ ꯈꯪꯗꯕꯅꯁꯨꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯀꯥꯔꯛꯇꯨꯅ ꯌꯥꯏꯁꯀꯨꯜꯒꯤ ꯅꯥꯛꯇ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯗꯨꯅ ꯍꯥꯏꯔꯔꯦ ꯁꯅꯈ꯭ꯌꯥ ꯑꯩꯕꯨ ꯉꯁꯤꯁꯦ ꯃꯤꯍꯨꯜꯁꯤ ꯏꯆꯦꯟ ꯆꯦꯟꯅꯕꯒꯨꯝ ꯇꯧꯏ ꯃꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠꯇꯨꯕꯨ ꯇꯦꯛ ꯑꯣꯐ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯑꯌꯨꯛ ꯉꯟꯇꯥ ꯄꯥꯏꯒꯗꯕ ꯐ꯭ꯂꯥꯏꯠꯇꯨꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯤꯗꯤ ꯌꯥꯏꯁꯀꯨꯜ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛꯇꯨ ꯊꯝꯂꯒ ꯁꯨꯗꯦꯗ ꯌꯦꯡꯂꯛꯏ
ꯃꯤꯒꯤ ꯁꯦꯗ꯭ꯌꯨꯜ ꯑꯃꯗ ꯄꯥꯏꯅꯔꯤꯕ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯃꯇꯝ ꯂꯩꯔꯤꯕꯅꯤ ꯆꯦꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯗꯤꯂꯦ ꯇꯧꯔꯤ ꯍꯥꯏꯗꯨꯅꯕꯨ ꯑꯇꯣꯞꯄ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯊꯣꯛ ꯀꯥꯈꯠꯇꯨꯅ ꯍꯦꯛꯇ ꯄꯥꯏꯔꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯋꯦꯗꯔ ꯐꯠꯇꯕꯗ ꯄꯥꯏꯒꯗꯕꯒꯤ ꯁꯔꯨꯛ ꯏꯆꯥꯗꯣ ꯇꯞꯅ ꯂꯥꯛꯁꯅꯨꯅꯤ ꯁꯨꯗꯦ ꯑꯗꯨꯕꯨ ꯌꯧꯔꯛꯂꯅꯤ ꯇꯦꯛ ꯑꯣꯐ ꯇꯧꯈꯤꯕ ꯐꯅ ꯀꯨꯏꯔꯦ ꯁꯨꯗꯦ ꯍꯦꯟꯅ ꯋꯥꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦꯅꯦ ꯑꯩꯕꯣ ꯏꯁꯥꯅ ꯀꯞꯄꯗꯣ ꯇꯥꯔꯨꯕꯗꯒꯤ ꯅꯤꯡꯁꯤꯡ ꯏꯁꯥꯁꯦ ꯍꯦꯛꯇ ꯍꯨꯃꯥꯡ ꯀꯥꯡꯂꯛꯏ ꯅꯍꯥꯟ ꯃꯈꯩ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯀꯥ ꯍꯦꯟꯅ ꯑꯁꯨꯝꯕ ꯂꯝꯕꯤꯗꯤ ꯅꯠꯇꯦ ꯈꯪꯂꯕꯁꯨ ꯏꯆꯥ ꯁꯅꯥꯗꯣ ꯑꯩꯒꯤ ꯏꯃꯧ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯟꯕꯅ ꯑꯩꯁꯨ ꯑꯌꯦꯠꯄ ꯄꯤꯔꯨꯗꯕꯅꯤ ꯅꯠꯇꯦ ꯁꯟꯈ꯭ꯌꯥ ꯁꯅꯥꯅ ꯊꯣꯛꯂꯛꯂꯤꯕꯁꯤꯕꯨ ꯃꯄꯥ ꯏꯕꯨꯡꯉꯣꯅꯒ ꯈꯪꯂꯛꯇꯨꯅ ꯁꯥꯎꯗꯨꯅ ꯀꯧꯊꯣꯛꯂꯤꯕ ꯖꯥꯠꯂꯣ ꯑꯗꯨꯝꯅꯒ ꯑꯣꯏꯔꯝꯃꯗꯤ ꯍꯌꯦꯡ ꯃꯄꯥꯗꯨ ꯎꯅꯕꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯥꯏ ꯁꯣꯞꯇꯅꯕ ꯃꯑꯣꯡꯗ ꯁꯅꯈ꯭ꯌꯥꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯏꯆꯥꯕꯨ ꯀꯅꯥ ꯂꯩꯇꯕꯗꯧꯅ ꯉꯥꯡꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯤ ꯏꯆꯥꯒꯤꯅꯤ ꯍꯥꯏꯕꯤꯔꯝꯃꯨ ꯌꯥꯁꯀꯨꯜ ꯂꯥꯏꯔꯤꯛꯇ ꯑꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯨꯔꯥꯡ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ ꯃꯥ ꯈꯪꯉꯤ ꯁꯨꯗꯦꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯃꯩꯔꯥꯕꯁꯤ ꯃꯈꯣꯏꯒꯤ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯗꯣ ꯅꯟꯗꯔꯥꯁꯅ ꯈꯪꯉꯛꯂꯕꯗꯤ ꯎꯁꯤꯠꯄꯤꯗ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯋꯥꯖꯕꯅꯤ ꯇꯧꯕꯒꯤꯗꯤ ꯄꯣꯛꯇꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯌꯨꯛꯀꯤꯅ ꯅꯨꯃꯤꯠ ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖꯅꯤ ꯃꯥꯁꯨ ꯁꯨꯗꯦꯒꯤ ꯋꯥꯖꯕꯗꯣ ꯈꯪꯕꯅ ꯏꯇꯞ ꯇꯞꯅ ꯊꯦꯝꯖꯤꯜꯂꯛꯏ ꯋꯥꯈꯜ ꯈꯟꯖꯤꯟꯒꯅꯨ ꯁꯨꯗꯦ ꯀꯔꯤꯒꯤ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯅꯒꯅꯤ ꯍꯥꯏꯗ ꯍꯥꯏꯔꯛꯁꯅꯨꯅꯦ ꯏꯆꯥꯒꯤꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯗꯅ ꯏꯇꯤꯛ ꯊꯣꯡꯗ ꯎꯠꯂꯝꯒꯦ ꯆꯠꯂꯣ ꯍꯌꯦꯡꯗꯤ ꯃꯧ ꯍꯥꯏꯔꯨꯒꯗꯧꯔꯤꯕꯅꯤ ꯃꯊꯥ ꯁꯥꯒꯗꯕꯒꯤ ꯁꯔꯨꯛꯅꯦ ꯍꯔꯥꯎ ꯅꯆꯥꯕꯨ ꯑꯣꯛꯅꯕ ꯉꯥꯏꯖꯔꯨꯔꯣ ꯅꯨꯄꯤꯗꯨꯁꯨ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯏ ꯃꯊꯣꯜ ꯑꯅꯤ ꯂꯥꯟꯗꯨꯅ ꯀꯨꯝꯊꯔꯛꯄꯒ ꯎꯔꯛꯏ ꯐꯨꯗꯤꯠ ꯐꯨꯅ ꯍꯩꯊꯔꯝꯕ ꯅꯣꯡꯗꯣ ꯃꯇꯧꯗꯨꯗꯁꯨꯗꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯃꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯂꯤ ꯊꯣꯡꯗꯨꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯡꯂꯝꯃꯤ ꯒꯦꯠꯇꯨꯁꯨ ꯂꯥꯎꯅ ꯍꯥꯡꯂꯤ ꯃꯆꯥꯅ ꯑꯌꯦꯠꯄ ꯂꯩꯇ ꯆꯪꯖꯔꯛꯅꯕ ꯃꯆꯥꯅ ꯂꯥꯛꯄꯒ ꯆꯥꯖꯅꯕ ꯍꯥꯏꯗꯨꯅ ꯃꯊꯦꯜ ꯂꯨꯈꯣꯏ ꯁꯦꯝꯗꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯀꯣꯔꯣꯛ ꯀꯣꯏꯅ ꯊꯝꯃꯤ ꯃꯗꯨꯕꯨ ꯆꯥꯎꯔꯥꯛꯅ ꯌꯦꯡꯉꯤꯁꯨꯗꯤ ꯀꯔꯝꯕ ꯃꯊꯦꯜ ꯋꯥꯠꯂꯤ ꯈꯟꯅ ꯑꯗꯨꯕꯨ ꯑꯋꯥꯠꯄ ꯂꯩꯔꯝꯗ꯭ꯔꯕꯗ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯩ ꯇꯥꯟꯖꯥꯗꯨꯗꯅꯤ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯖꯤꯜꯗꯒꯤ ꯃꯤ ꯆꯪꯉꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯂꯛꯄꯗꯣ ꯃꯇꯧꯗꯨꯗꯁꯨꯗꯤ ꯃꯆꯥ ꯂꯥꯛꯂꯦ ꯈꯟꯅ ꯅꯣꯛꯃꯤ ꯌꯥꯝ ꯊꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯏꯉꯥꯟ ꯉꯥꯟꯅ ꯊꯥꯜꯂꯝꯕ ꯃꯩꯉꯥꯜ ꯐꯨꯠ ꯃꯨꯠꯈꯤꯗꯨꯅ ꯃꯥꯒꯤ ꯆꯤꯝꯕꯥꯜ ꯐꯤꯕꯨꯜꯅ ꯆꯦꯠꯅ ꯃꯦꯟꯁꯤꯟꯈꯤ ꯃꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯄꯥꯎ ꯑꯗꯨ ꯇꯥꯕꯒ ꯅꯟꯗꯔꯥꯁꯇ ꯀꯣꯜ ꯂꯥꯛꯏ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯝꯕ ꯅꯟꯗꯔꯥꯁ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯈꯤꯕ ꯃꯥꯒꯤ ꯃꯤ ꯑꯃꯅ ꯕꯦꯛꯌꯥꯔꯗꯀꯤ ꯒꯦꯠ ꯃꯆꯥꯗꯣ ꯍꯥꯡꯂꯛꯇꯨꯅ ꯌꯨꯝꯗꯨꯗ ꯆꯪꯂꯛꯏ ꯂꯤꯚꯤꯡ ꯔꯨꯝꯗ ꯆꯥꯎꯅ ꯊꯦꯠꯂꯤꯕ ꯐꯦꯃꯤꯂꯤ ꯄꯣꯔꯇ꯭ꯔꯦꯠ ꯑꯗꯨ ꯌꯦꯡꯂꯝꯗꯦ ꯆꯪꯂꯝꯗꯕꯅ ꯎꯗꯕꯅꯤ ꯐꯃꯨꯡ ꯀꯥ ꯑꯗꯣꯝꯗ ꯆꯪꯂꯒ ꯐꯃꯨꯡꯗꯨꯒꯤ ꯈꯣꯡꯌꯥ ꯋꯥꯏꯔꯞ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯉꯤ ꯐꯃꯨꯡ ꯑꯗꯨꯗ ꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯇꯥꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯃꯗꯨꯕꯨ ꯌꯦꯡꯅ ꯅꯟꯗꯔꯥꯁ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯔꯨꯃꯥꯜꯗꯣ ꯊꯨꯅꯃꯛ ꯂꯧꯊꯣꯛꯂꯒ ꯃꯅꯥꯇꯣꯟ ꯃꯦꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯏꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯨ ꯏꯚꯤꯗꯦꯟꯁ ꯐꯪꯗꯅꯕ ꯃꯑꯣꯡ ꯅꯣꯏ ꯈꯪꯂꯦꯗꯅ ꯃꯅꯥꯛꯇ ꯂꯦꯞꯂꯝꯕ ꯅꯨꯄꯥ ꯑꯃ ꯃꯀꯣꯛ ꯅꯣꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯑꯇꯣꯞꯄ ꯀꯥ ꯑꯃꯗꯒꯤ ꯊꯣꯔꯛꯄ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯗꯨꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯛꯆꯥꯡ ꯁꯨꯗꯦꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯌꯦꯡꯅ ꯈꯣꯡꯒꯥꯎꯒꯤ ꯕꯦꯜ ꯐꯥꯖꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯤꯁꯇꯔ ꯅꯟꯗꯔꯥꯁ ꯅꯪꯒꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯁꯤ ꯃꯩ ꯊꯥꯗꯣꯛꯂꯝꯕꯁꯤ ꯍꯛꯆꯥꯡ ꯑꯃꯁꯨ ꯃꯊꯛꯇ ꯂꯩꯕꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯔꯥꯘꯕꯀꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯣꯏꯕꯅ ꯅꯟꯗꯔꯥꯁ ꯋꯥ ꯂꯥꯟ ꯏꯉꯥꯡ ꯉꯥꯡꯗꯦ ꯑꯗꯨꯕꯨ ꯄꯤꯈꯤꯕꯗꯤ ꯃꯥꯒꯤ ꯑꯣꯔꯗꯔꯅꯤ ꯃꯥꯁꯨ ꯈꯪꯁꯤꯟꯅꯗ ꯂꯩꯕꯗꯤ ꯌꯥꯗꯕꯅ ꯃꯊꯛꯇ ꯀꯥꯅꯕ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯂꯒ ꯅꯟꯗꯔꯥꯁꯇ ꯍꯥꯏꯔꯔꯦ ꯁꯔ ꯑꯅꯤꯁꯦ ꯃꯩꯔꯥꯕꯒꯤ ꯃꯃꯥ ꯃꯄꯥ ꯅꯠꯇꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯕ ꯑꯇꯣꯞꯄ ꯑꯍꯜ ꯑꯅꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯂꯤ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯇꯕ ꯃꯥꯜꯂꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯅꯟꯗꯔꯥꯁ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯏ ꯑꯗꯨꯕꯨ ꯍꯥꯠꯈ꯭ꯔꯕꯗꯤ ꯍꯥꯠꯈ꯭ꯔꯦ ꯏꯂꯥꯏ ꯂꯥꯏꯅ ꯈꯟꯗꯣꯛꯂꯦ ꯃꯊꯛ ꯀꯥꯈꯠꯇꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯪꯂꯝꯃꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕ ꯌꯥꯁꯀꯨꯜꯒꯤ ꯁꯛꯇꯝ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯟꯗꯔꯥꯁ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗ ꯂꯩꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯄꯔꯦꯡ ꯊꯝꯂꯤꯕ ꯏꯀꯪ ꯀꯪꯁꯤꯜꯂꯕ ꯑꯔꯤꯕ ꯄꯦꯖꯁꯤꯡ ꯑꯗꯨꯗ ꯌꯦꯡꯅ ꯄꯣꯀꯦꯠꯇꯒꯤ ꯂꯥꯏꯇꯔ ꯂꯧꯊꯣꯔꯛꯂꯦ
ꯃꯤꯀꯨꯞ ꯑꯃ ꯊꯤꯟꯊꯔꯝꯗ ꯃꯩ ꯃꯅꯝ ꯐꯪꯕꯒ ꯕ꯭ꯔꯪ ꯆꯥꯛꯀꯗꯕ ꯑꯔꯤꯕ ꯄꯦꯖꯦꯁ ꯈꯔ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯏꯇꯔ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯝꯃꯒ ꯀꯥꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ꯫ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯃꯔꯤ ꯃꯔꯤ ꯊꯣꯛꯈꯤ꯫ ꯉꯔꯪ ꯉꯔꯪ ꯆꯥꯛꯂꯛꯏ꯫ ꯂꯥꯏꯔꯤꯛ ꯑꯃꯗꯒꯤ ꯑꯃꯗ ꯃꯊꯪ ꯃꯊꯪ ꯋꯥꯏꯅꯗꯨꯅ ꯃꯐꯝ ꯑꯗꯣ ꯉꯔꯪ ꯉꯔꯪ ꯆꯥꯛꯂꯛꯂꯦ꯫ ꯃꯩꯁꯥ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ ꯌꯥꯏꯁ꯭ꯀꯨꯜ ꯃꯁꯥꯗꯣ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯀꯣꯛ ꯑꯗꯨꯗ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯨꯡꯁꯤꯟꯗꯨꯅ ꯂꯩꯕꯅ ꯍꯧꯒꯠꯇꯨꯅ ꯆꯠꯄꯗꯤ ꯇꯣꯛꯂꯒ ꯌꯦꯡꯂꯤꯕ ꯃꯤꯠꯐꯝꯗꯨꯐꯥꯎ ꯃꯌꯦꯛ ꯁꯦꯡꯂꯝꯗꯦ꯫ ꯎꯅ ꯎꯅ ꯍꯦꯟꯖꯤꯜꯂꯛꯏ ꯃꯩꯒꯤ ꯃꯩꯁꯥ ꯍꯛꯆꯥꯡꯗ꯫ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕ ꯃꯤꯠꯌꯦꯡꯗ ꯇꯔꯪ ꯇꯔꯪ ꯎꯔꯛꯏ꯫ ꯑꯗꯨꯉꯩꯒꯤ ꯃꯇꯝꯗ ꯄꯤꯁꯛ ꯄꯤꯛꯂꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯕꯨ ꯅꯤꯡꯊꯥꯅ ꯆꯦꯠꯅ ꯌꯣꯝꯁꯤꯜꯂꯒ ꯄꯝꯂꯒ ꯁꯨꯗꯦꯅ ꯃꯆꯥꯕꯨ ꯂꯛꯅꯔꯤꯕꯗꯣ꯫ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯥꯏꯁ꯭ꯀꯨꯜ ꯆꯤꯝꯕꯥꯜ ꯂꯤꯡꯂꯞ ꯅꯣꯛꯇꯨꯅ ꯃꯩꯁꯥ ꯂꯛꯇ ꯃꯃꯤꯠꯇꯣ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯉꯔꯪ ꯉꯔꯪ ꯆꯥꯛꯂꯛꯄ ꯃꯩꯔꯤꯅ ꯅꯣꯡꯃꯗꯣꯜ ꯈꯦꯠꯅ ꯀꯥꯈꯠꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯈꯣꯏꯔꯦꯟ ꯃꯁꯥ ꯄꯥꯏꯕꯒꯨꯝ ꯃꯤꯌꯥꯝ ꯍꯨꯞꯆꯤꯜꯂꯛꯂꯦ꯫ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄꯗ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯑꯣꯝꯁꯤꯜꯂꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯀꯤ ꯃꯤꯁꯤꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯁꯤꯟꯅꯈꯤꯕꯗꯣ ꯃꯩꯔꯥꯕ ꯒꯥꯔꯤꯗꯒꯤ ꯎꯏ꯫ ꯈꯨꯗꯛꯇ ꯁꯥꯒꯠꯂꯛꯄ ꯋꯥꯈꯜꯒꯤ ꯋꯥꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯌꯨꯝ ꯑꯗꯣ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯕ ꯚꯥꯞ ꯇꯥꯍꯟꯈꯤꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯒꯥꯔꯤ ꯈꯥꯝꯕ ꯅꯪꯗ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯃꯩꯔꯥꯕꯅ ꯒꯦꯠꯇꯒꯤ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯦꯞꯂꯝꯕ ꯂꯤꯌꯣ ꯇꯥ ꯇꯥ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕꯕꯨ ꯀꯣꯟꯁꯤꯜꯂꯒ ꯐꯥꯏ꯫ ꯉꯥꯏꯈꯣ ꯃꯩꯔꯥꯕ, ꯅꯪ ꯆꯪꯈꯤꯅꯨ꯫ ꯑꯍꯦꯟꯕ ꯀꯔꯤ ꯄꯣꯈꯥꯏꯔꯛꯀꯅꯤ ꯇꯝꯕ ꯉꯝꯗꯦ꯫ ꯅꯪ ꯃꯅꯨꯡ ꯆꯪꯈꯤꯅꯨ꯫ ꯌꯨꯝꯗꯨꯗ ꯃꯃꯤꯠꯅ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯒꯤ ꯃꯩꯔꯥꯕ ꯂꯤꯌꯣꯗ ꯇꯍꯥ ꯇꯍꯥ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯡꯇꯛꯅꯅ ꯍꯪꯉꯤ, ꯏꯃꯥꯗꯤ ꯂꯤꯌꯣ? ꯏꯃꯥ ꯀꯗꯥꯏ ꯂꯩ? ꯄꯥꯕꯨꯡꯗꯤ? ꯄꯥꯕꯨꯡꯁꯨ ꯎꯗꯦ꯫ ꯍꯥꯏꯌꯨ ꯂꯤꯌꯣ, ꯃꯈꯣꯏ ꯌꯨꯝꯗ ꯂꯩꯇꯕ ꯇꯟꯖꯥ ꯅꯠꯇ꯭ꯔꯥ? ꯂꯤꯌꯣꯗꯣ ꯈꯨꯝꯕ ꯉꯝꯗꯦ꯫ ꯃꯩꯔꯥꯕꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯕꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯗꯣꯔꯛꯂꯦ꯫ ꯆꯤꯝꯕꯥꯜ ꯑꯅꯤ ꯇꯛꯅꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯦꯞꯂꯤꯕꯗꯣ ꯎꯕꯗ ꯃꯩꯔꯥꯕꯒꯤ ꯄꯥꯎꯈꯨꯝ ꯐꯪꯂꯦ꯫ ꯑꯗꯨꯕꯨ ꯐꯪꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯃꯥꯕꯨ ꯑꯉꯥꯎꯕ ꯑꯣꯏꯍꯟꯈꯤꯗꯨꯅ ꯑꯃꯨꯛꯁꯨ ꯍꯟꯅ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯤꯌꯣ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯅꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕꯕꯨ ꯐꯥꯏ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯐꯥꯖꯤꯜꯂꯕꯁꯨ ꯊꯋꯥꯏ ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯆꯥꯛꯇꯨꯅ ꯂꯩꯈꯤꯕꯒꯨꯝ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯀꯧꯏ, ꯏꯃꯥ, ꯄꯥꯕꯨꯡ, ꯑꯩ ꯂꯥꯛꯑꯦ ꯏꯃꯥ, ꯑꯩ ꯂꯥꯛꯑꯦ ꯏꯃꯥ, ꯑꯩꯕꯨ ꯐꯥꯒꯅꯤ ꯂꯤꯌꯣ, ꯑꯩ ꯌꯨꯝ ꯆꯪꯒꯦ, ꯑꯩꯒꯤ ꯌꯨꯝ ꯆꯪꯒꯦ ꯍꯥꯏꯕꯗ ꯅꯣꯏꯅ ꯐꯥꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯏꯃꯥ, ꯅꯪ ꯊꯣꯔꯛꯑꯣ, ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ ꯏꯃꯥ꯫ ꯂꯤꯌꯣꯗꯣ ꯃꯩꯔꯥꯕꯒꯤ ꯄꯥꯝꯕꯣꯝ ꯅꯥꯝꯃꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯂꯦ꯫ ꯂꯤꯌꯣꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯩꯔꯥꯕꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯈ꯭ꯔꯦ ꯇꯥꯕꯗ ꯃꯐꯝꯗꯨꯗ ꯊꯨꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯇꯥꯟꯖꯥ ꯑꯣꯏꯔꯕꯁꯨ ꯂꯝ ꯑꯃꯗꯒꯤ ꯂꯝ ꯑꯃꯗ ꯂꯥꯛꯄꯅ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯊꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡꯗ ꯃꯩꯔꯤ ꯎꯔꯕꯁꯨ ꯂꯤꯌꯣꯅ ꯈꯪꯂꯦ ꯃꯩꯄꯣꯛ ꯂꯥꯃꯩ ꯑꯗꯣ ꯃꯗꯣ ꯃꯊꯟꯇ ꯈꯪꯍꯧꯗꯅ ꯍꯧꯔꯛꯄ ꯂꯥꯃꯩ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯇꯤꯜꯂꯝꯕ ꯃꯤ ꯇꯞꯅ ꯇꯞꯅ ꯍꯟꯅꯈꯤ꯫ ꯂꯥꯏꯕ꯭ꯔꯦꯔꯤꯔꯣꯝ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯅ ꯍꯦꯟꯅ ꯆꯥꯛꯄ ꯍꯦꯜꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯈꯥ ꯑꯣꯏꯔꯤꯕ ꯐ꯭ꯂꯣꯔ ꯑꯗꯨꯗꯤ ꯆꯥꯛꯂꯕꯁꯨ ꯏꯌꯧ ꯌꯧꯗꯦ꯫ ꯃꯩꯔꯥꯕ ꯐꯅ ꯀꯨꯏꯅ ꯐꯝꯂꯝꯃꯤ꯫ ꯂꯩꯃꯥꯏꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯂꯕ ꯌꯨꯝ ꯑꯗꯨꯗ ꯐꯅ ꯀꯨꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯥꯀꯟꯗ ꯂꯤꯌꯣ ꯂꯦꯞꯇꯨꯅ ꯂꯩ꯫ ꯌꯨꯝ ꯑꯗꯨꯅ ꯇꯥꯡꯒꯣꯏ ꯑꯣꯟꯗꯨꯅ ꯏꯆꯣꯠ ꯆꯣꯠꯅ ꯎꯠ ꯑꯣꯏꯔꯛꯂꯕꯗ ꯃꯩꯔꯥꯕ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯋꯥ ꯂꯥꯟ ꯉꯥꯡꯂꯝꯗ ꯏꯃꯨꯡꯂꯣꯝꯗ ꯇꯨꯃꯤꯟꯅ ꯆꯪꯉꯛꯏ꯫ ꯂꯤꯌꯣꯁꯨ ꯇꯨꯡ ꯏꯜꯂꯛꯏ꯫ ꯀꯥ ꯊꯦꯛꯂꯕ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯃꯇꯦꯛ ꯃꯇꯦꯛ ꯇꯦꯛꯂꯤ꯫ ꯐꯛꯂꯥꯡꯗ ꯊꯦꯠꯂꯝꯕ ꯄꯦꯟꯇꯤꯡꯁꯤꯡ ꯎꯠ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯨꯝꯅꯃꯛꯇꯨ ꯇꯣꯛꯂꯒ ꯃꯩꯔꯥꯕ ꯆꯥꯛꯈꯨꯝꯗ ꯍꯥꯟꯅ ꯆꯪꯉꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯃꯃꯥꯁꯤ ꯏꯕꯦꯝꯃꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯂꯝꯒꯗ꯭ꯔꯥ ꯈꯜꯂꯨꯏ꯫ ꯑꯗꯨꯕꯨ ꯃꯪꯂꯥꯟ ꯑꯣꯏꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯎꯞꯇꯨꯅ ꯊꯝꯂꯝꯕ ꯆꯥꯛꯂꯨꯛꯁꯤꯡꯗꯨ ꯌꯦꯡꯉꯤ꯫ ꯃꯥꯅ ꯄꯥꯝꯖꯕ ꯃꯊꯦꯜꯁꯤꯡꯅ ꯆꯥꯛ ꯊꯦꯛꯂꯕ ꯇꯦꯡꯀꯣꯠꯁꯤꯡꯒꯤ ꯃꯍꯤꯒ ꯂꯣꯏꯅꯅ ꯇꯦꯕꯜ ꯃꯆꯤꯗꯒꯤ ꯂꯩꯃꯥꯏꯗ ꯇꯞ ꯇꯞ ꯆꯦꯟꯊꯔꯤ꯫ ꯃꯩꯔꯥꯕ ꯃꯇꯤꯟꯗꯨ ꯋꯥꯅ ꯌꯣꯠꯊꯗꯨꯅ ꯈꯥꯡꯉꯤ꯫ ꯑꯃꯨꯛ ꯂꯩꯗꯨꯅ ꯂꯥꯛꯂꯒ ꯃꯃꯥꯒꯤ ꯍꯦꯛ ꯍꯦꯛ ꯄꯣꯊꯥꯐꯝ ꯑꯣꯏꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯥꯡꯖꯤꯜꯂꯨꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯃꯥꯕꯨ ꯃꯄꯣꯛꯁꯤꯃ ꯃꯪꯂꯥꯛꯅꯍꯟꯒꯅꯤ ꯍꯥꯏꯕ ꯃꯩꯔꯥꯕꯅ ꯈꯪꯂꯨꯗ꯭ꯔꯦ꯫
ꯃꯩꯅ ꯀꯥ ꯍꯦꯟꯅ ꯆꯥꯛꯄ ꯌꯧꯁꯤꯟꯗꯕ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯄꯥꯏꯔꯒ ꯏꯟꯗꯨꯅ ꯈꯉꯥꯡ ꯍꯥꯡꯂꯨꯕꯗ ꯃꯩꯔꯥꯕ ꯃꯤꯀꯨꯞ ꯑꯃꯈꯛꯇꯪ ꯀꯨꯞꯂꯝꯂꯒ ꯃꯃꯥꯏꯗꯣ ꯇꯨꯡ ꯁꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯇꯨꯡꯗ ꯂꯥꯛꯄ ꯂꯤꯌꯣ ꯈꯣꯡꯀꯥꯞ ꯑꯃ ꯃꯅꯤꯡ ꯍꯜꯂꯤ꯫ ꯃꯥꯅꯤ, ꯁꯨꯗꯦꯅꯤ꯫ ꯄꯣꯊꯥꯐꯝ ꯐꯃꯨꯡ ꯃꯆꯥꯗꯨꯗ ꯃꯐꯤ ꯊꯣꯡꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯛꯆꯥꯡꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯑꯉꯥꯡꯕ ꯏꯅ ꯅꯍꯣꯡ ꯑꯣꯏꯅ ꯌꯦꯠꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯣ, ꯃꯩꯅ ꯀꯥꯕꯛ ꯀꯥꯕꯛ ꯆꯥꯛꯄ ꯍꯧꯔꯝꯂꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯈꯔꯗꯣ ꯃꯨꯁꯨꯛ ꯃꯨꯅ ꯂꯩꯔꯤ꯫ ꯃꯤꯀꯨꯞ ꯑꯃꯗ ꯎꯍꯧꯕ ꯃꯃꯥꯁꯤ ꯕꯦꯃꯒꯤ ꯃꯃꯤꯗꯣ ꯃꯩꯔꯥꯕ ꯌꯦꯡꯗ꯭ꯔꯕꯁꯨ ꯃꯤꯠꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯔꯛꯂꯦ꯫ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯃꯥꯅ ꯎꯔꯤꯕꯗꯣ ꯀꯔꯤꯅꯣ ꯈꯪꯂꯛꯇꯨꯅ ꯃꯩꯔꯥꯕ ꯃꯈꯨꯠꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯔꯝꯂꯒ ꯈꯨꯔꯨ-ꯈꯨꯗ ꯀꯨꯟꯊꯔꯛꯂꯦ꯫ ꯃꯈꯨꯠ ꯑꯅꯤꯅ ꯆꯦꯠꯅ ꯈꯨꯝꯖꯤꯜꯂꯕ ꯃꯤꯠ ꯑꯅꯤꯗꯣ ꯄꯨꯟꯁꯤꯒꯤ ꯄꯥꯡꯅꯤꯡꯗ꯭ꯔꯕꯒꯨꯝ ꯃꯩꯔꯥꯕ ꯏꯃꯥ ꯏꯃꯥ ꯂꯥꯎꯗꯨꯅ ꯃꯀꯣꯛꯇꯨ ꯅꯥꯛ ꯌꯦꯠ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯦ꯫ ꯂꯤꯌꯣ ꯑꯃꯨꯛꯁꯨ ꯍꯟꯅ ꯃꯩꯔꯥꯕꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯆꯥ ꯑꯃꯠꯇꯅ ꯃꯃꯥꯒꯤ ꯑꯗꯨꯒꯨꯝꯂꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯂꯤꯌꯣꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯐꯪꯕꯅ ꯃꯩꯔꯥꯕꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯃꯪꯅꯤ ꯃꯩꯔꯥꯕ, ꯅꯪꯅ ꯎꯔꯤꯁꯦ ꯃꯪꯅꯤ꯫ ꯏꯃꯥꯁꯤ ꯀꯩꯁꯨ ꯇꯧꯗꯦ꯫ ꯅꯪ ꯃꯪꯂꯥꯛꯅꯔꯦ꯫ ꯃꯁꯤ ꯅꯪꯒꯤ ꯃꯪꯅꯤ, ꯇꯥꯏꯕꯪ ꯅꯠꯇꯦ꯫ ꯏꯃꯥꯁꯤ ꯀꯩꯁꯨ ꯇꯧꯗꯦ꯫ ꯀꯞꯀꯅꯨ ꯃꯩꯔꯥꯕ, ꯅꯪꯅ ꯎꯔꯤꯁꯦ ꯃꯪꯅꯤ, ꯃꯪ ꯑꯣꯏꯐꯝ ꯊꯣꯛꯄꯅꯤ꯫ ꯅꯥꯀꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯒꯤ ꯃꯤꯡ ꯀꯧꯗꯨꯅ ꯁꯣꯟꯈꯤꯕ ꯂꯤꯌꯣꯒꯤ ꯋꯥꯍꯩ ꯉꯁꯤꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯛꯏ꯫ ꯃꯪꯅꯤ, ꯃꯪꯅꯤ ꯍꯥꯏꯈꯤꯕꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯪꯂꯥꯛꯅꯩ꯫ ꯃꯤꯠꯇ ꯎꯔꯛꯏ ꯃꯃꯥꯁꯤ ꯕꯦꯃ, ꯋꯥꯈꯜꯅ ꯎꯔꯤ ꯃꯄꯥꯕꯨꯡꯒꯤ ꯎꯠ ꯑꯣꯜꯂꯕ ꯍꯛꯆꯥꯡ, ꯅꯥꯀꯣꯡꯗ ꯇꯥꯔꯛꯏ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯝꯕ ꯅꯟꯗꯔꯥꯖꯅ ꯍꯥꯠꯄꯅꯤ, ꯑꯗꯨꯒ ꯁꯅꯥꯅ ꯈꯪꯅ ꯈꯪꯅ ꯂꯣꯠꯄꯅꯤ꯫ ꯑꯃꯨꯛꯇ ꯅꯠꯇꯦ ꯋꯥꯍꯩꯗꯣ ꯈꯣꯟꯊꯥꯡ ꯌꯩꯅ ꯅꯥꯞꯄ ꯆꯤꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯛꯏ꯫ ꯈꯣꯟꯊꯥꯡ ꯑꯗꯨꯅ ꯁꯨꯝ ꯁꯨꯝ ꯍꯧꯒꯠꯂꯛꯇꯨꯅ ꯄꯪꯊꯔꯨꯔꯕ ꯃꯥꯒꯤ ꯒ꯭ꯌꯥꯟꯒꯤ ꯁꯤꯡꯂꯤꯁꯤꯡꯗꯣ ꯇꯞꯅ ꯇꯞꯅ ꯃꯤꯀꯞ ꯊꯣꯛꯍꯟꯗꯨꯅ ꯃꯩꯔꯥꯕ ꯃꯃꯤꯠꯇ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯌꯦꯡꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯄꯤꯛꯂꯕ ꯈꯨꯠꯁꯥ ꯑꯃꯅ ꯃꯃꯥꯏꯗ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯇꯗ ꯎꯔꯛꯏ ꯃꯆꯥ ꯊꯣꯏꯕꯤꯅ ꯐꯃꯨꯡ ꯃꯆꯤꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯄꯦꯔꯤ ꯄꯦꯔꯤ ꯃꯉꯣꯟꯗ ꯌꯦꯡꯂꯝꯕꯗꯣ꯫ ꯃꯩꯔꯥꯕ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯏ꯫ ꯃꯄꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯎꯕꯗ ꯊꯣꯏꯕꯤ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯏ꯫ ꯄꯄꯥ, ꯅꯪ ꯍꯌꯦꯡꯈꯩ ꯑꯐꯠꯇꯕ ꯃꯤꯒ ꯇꯤꯟꯅꯒꯅꯨ꯫ ꯑꯐꯠꯇꯕ ꯃꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯄꯄꯥ ꯁꯤꯔꯗꯤ ꯑꯩ ꯑꯗꯨꯝ ꯀꯞꯀꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯃꯩꯔꯥꯕꯗꯣ ꯍꯤꯡꯂꯗꯧꯕꯩ ꯈꯜꯂꯛꯏ꯫ ꯃꯥꯅ ꯃꯤꯠ ꯄꯥꯡꯕꯒ ꯑꯇꯩ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯃꯆꯥꯕꯨ ꯎꯕꯁꯦ ꯃꯩꯔꯥꯕ ꯍꯤꯡꯅꯤꯡꯕ ꯐꯥꯎꯍꯜꯂꯤ꯫ ꯊꯣꯏꯕꯤꯅ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯄꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯍꯤꯞꯇꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯆꯣꯛꯊꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯇꯨꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯝꯂꯒ ꯃꯆꯥꯒꯤ ꯃꯃꯥꯏꯗꯣ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯛꯏ꯫ ꯄꯄꯥ ꯍꯧꯒꯠꯂꯁꯤꯗꯤ, ꯀꯞꯀꯅꯨ ꯊꯣꯏꯕꯤ꯫ ꯅꯣꯡꯃꯩꯅ ꯄꯥꯟꯕꯒꯤ ꯆꯩꯅꯥꯗꯒꯤ ꯏꯆꯥꯅ ꯀꯞꯄ ꯎꯕꯁꯤꯅ ꯄꯄꯥ ꯍꯦꯟꯅ ꯅꯥꯏ꯫ ꯊꯣꯏꯕꯤ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯄꯥꯒꯤ ꯃꯈꯨꯠꯇ ꯊꯤꯜꯂꯤꯕ ꯍꯤꯗꯥꯛꯁꯤꯡꯗꯨꯗ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯗꯤ ꯍꯤꯗꯥꯛꯁꯨ ꯃꯌꯥꯝ ꯀꯥꯞꯄꯤ, ꯑꯩꯅ ꯑꯍꯤꯡꯗ ꯄꯄꯥ ꯄꯄꯥ ꯀꯧꯕꯁꯨ ꯈꯨꯝꯗꯦ꯫ ꯑꯩ ꯀꯤꯕꯒꯤ ꯑꯗꯨꯝ ꯀꯞꯄꯅꯤ꯫ ꯄꯄꯥ, ꯅꯪ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯩꯌꯨ ꯍꯥꯏꯗ꯭ꯔꯥ? ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯗꯤ ꯑꯐꯠꯇꯕ ꯃꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯣꯏ꯫ ꯃꯩꯔꯥꯕꯁꯨ ꯋꯥꯅ ꯅꯣꯛꯂꯒ ꯃꯆꯥꯗ ꯌꯦꯡꯉꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯄꯄꯥꯁꯤ ꯏꯆꯥꯅ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯆꯥꯔꯦ꯫ ꯉꯥꯏꯈꯣꯁꯦ, ꯅꯪꯕꯨ ꯀꯅꯥꯒ ꯂꯥꯛꯀꯦ? ꯁꯤꯗꯅ ꯀꯃꯥꯏ ꯂꯩꯔꯝꯃꯤꯅꯣ? ꯅꯪꯕꯨ ꯀꯀꯥ ꯂꯤꯌꯣꯒ ꯂꯥꯛꯄ꯭ꯔꯣ ꯊꯣꯏꯕꯤ? ꯊꯣꯏꯕꯤꯁꯨ ꯇꯍꯥ ꯇꯍꯥ ꯃꯄꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯇꯧꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯈꯨꯠꯇ ꯒ꯭ꯂꯥꯁ ꯕꯣꯜ ꯑꯃꯗ ꯏꯁꯤꯡ ꯇꯪꯈꯥꯏ ꯍꯥꯞꯇꯨꯅ ꯄꯥꯏꯔꯒ ꯁꯅꯥ ꯏꯕꯦꯝꯃ ꯂꯦꯞꯂꯔꯦ꯫ ꯃꯩꯔꯥꯕ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯇꯍꯥ ꯇꯍꯥ ꯆꯪꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯏꯐꯥ ꯐꯥꯖꯤꯟꯕꯒꯨꯝ ꯆꯪꯁꯤꯟꯕ ꯉꯝꯗꯦ꯫ ꯁꯅꯥ ꯏꯕꯦꯝꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯩꯔꯥꯕ ꯔꯤꯌꯦꯛꯁꯟ ꯑꯃꯠꯇ ꯎꯠꯂꯛꯇꯦ, ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯕꯗꯣ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯁꯅꯥ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯂꯒ ꯕꯣꯜꯗꯣ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯗꯅ ꯗꯥ ꯂꯤꯌꯣꯅ ꯆꯪꯍꯟꯕꯅꯤ꯫
ꯃꯄꯥꯟꯗ ꯂꯦꯞꯂꯤꯁꯤꯡꯁꯤꯅ ꯃꯤꯇꯣꯞ ꯆꯪꯕ ꯌꯥꯗꯦ ꯍꯥꯏ ꯗꯥꯂꯤꯌꯣꯅ ꯆꯪꯍꯟꯕꯅꯤ ꯃꯩꯔꯥꯕ ꯈꯨꯝꯂꯛꯇ꯭ꯔꯦ ꯂꯥꯏꯖꯗꯤ ꯃꯍꯧꯁꯥꯒꯨꯝ ꯃꯥꯕꯨ ꯁꯥꯎꯅꯕ ꯂꯛꯅꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯀꯣꯛꯇꯃꯛ ꯅꯣꯝꯂꯝꯂꯒ ꯊꯣꯏꯕꯤꯗ ꯐꯠ ꯂꯩꯁꯤꯟꯈꯤ ꯏꯆꯥꯕꯨ ꯀꯩ ꯆꯥꯔꯒꯦ ꯄꯄꯥꯅ ꯀꯨꯏꯅ ꯇꯨꯝꯂꯨꯕꯅꯔ ꯏꯆꯥꯁꯤ ꯃꯌꯥꯡ ꯀꯪꯁꯤꯜꯂꯦꯅꯦ ꯊꯣꯏꯕꯤ ꯄꯦꯔꯝꯕꯗꯩ ꯄꯩꯔꯛꯏ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯕꯗꯅꯤ ꯏꯕꯨꯡꯉꯣ ꯑꯩ ꯄꯄꯥ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯅꯪꯗꯤ ꯈꯪꯁꯨ ꯈꯪꯗꯦ ꯑꯩꯅ ꯀꯧꯕꯁꯨ ꯈꯨꯝꯕꯤꯗꯅ ꯅꯪꯗꯤ ꯑꯗꯨꯒ ꯑꯩ ꯀꯩꯗꯧꯕꯩ ꯆꯥꯛ ꯆꯥꯗꯣꯏꯕ ꯑꯉꯥꯡ ꯃꯥꯅ ꯉꯥꯡꯊꯣꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯃꯩꯔꯥꯕ ꯅꯣꯛꯊꯣꯔꯛꯏ ꯂꯥꯏꯖꯁꯨ ꯇꯦꯕꯜ ꯃꯈꯣꯡꯗꯨꯗ ꯂꯦꯞꯂꯒ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯕ ꯆꯦꯔꯪ ꯐꯥꯛꯂꯤ ꯇꯥꯟꯖꯥ ꯍꯦꯛ ꯆꯥꯅ ꯂꯤꯌꯣꯁꯨ ꯔꯨꯝꯗ ꯆꯪꯉꯛꯄꯅꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯑꯃꯨꯕ ꯅꯣꯡꯒꯨꯝ ꯃꯪꯁꯤꯜꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯈꯪꯉꯥꯟ ꯉꯥꯟꯊꯣꯔꯛꯂꯒ ꯄ꯭ꯔꯄꯞ ꯆꯪꯁꯤꯟꯗꯨꯅ ꯃꯩꯔꯥꯕꯗ ꯀꯣꯜꯂꯤ ꯃꯥꯅ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯄꯗ ꯃꯩꯔꯥꯕ ꯆꯩꯅꯥ ꯐꯥꯎꯔꯛꯇꯨꯅ ꯂꯣꯛ ꯈꯨꯔꯛꯏ ꯃꯇꯧꯗꯨꯗ ꯊꯣꯏꯕꯤꯗꯣ ꯐꯃꯨꯡꯗꯒꯤ ꯆꯞ ꯂꯦꯞꯈꯠꯇꯨꯅ ꯂꯤꯌꯣꯒꯤ ꯅꯪꯒꯟꯗ ꯃꯈꯨꯕꯥꯛ ꯃꯆꯥꯗꯨꯅ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯄꯄꯥ ꯐꯨꯜꯂꯦ ꯑꯉꯥꯎꯕ ꯑꯩꯈꯣꯏ ꯄꯄꯥ ꯐꯨꯜꯂꯤꯁꯦ ꯈꯪꯗ꯭ꯔꯥ ꯊꯥꯗꯣꯛꯑꯣ ꯄꯄꯥ ꯐꯨꯜꯂꯦ ꯀꯣꯟꯒꯅꯣ ꯂꯤꯌꯣ ꯅꯣꯛꯂꯒ ꯈꯪꯇꯥ ꯊꯥꯗꯣꯛꯏ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇ ꯅꯣꯛꯃꯤ ꯇꯞꯅ ꯅꯥꯜꯂꯤ ꯑꯗꯨꯒ ꯃꯩꯔꯥꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯅꯨꯄꯥꯗꯨꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯅꯣꯛꯃꯤ ꯃꯀꯣꯛ ꯅꯣꯝꯂꯝꯂꯒ ꯃꯤꯅꯣꯛꯇꯣ ꯆꯞ ꯂꯦꯞꯈꯤ ꯃꯇꯧꯗꯨꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯈꯪꯕꯅ ꯂꯤꯌꯣ ꯊꯣꯏꯕꯤꯗ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯏ ꯊꯣꯏꯕꯤ ꯀꯀꯥꯅ ꯏꯆꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯔꯛꯄꯅꯤ ꯊꯪꯅꯕ ꯔꯨꯝꯗ ꯂꯩꯕꯅꯤ ꯏꯆꯥꯅ ꯄꯥꯝꯕ ꯈꯜꯂꯝꯃꯨ ꯀꯀꯥ ꯆꯪꯉꯛꯑꯒ ꯆꯥꯁꯤ ꯊꯣꯏꯕꯤꯗꯣ ꯑꯆꯥꯄꯣꯠ ꯄꯨꯔꯛꯂꯤ ꯇꯥꯕꯗ ꯐꯟ ꯆꯣꯡꯊꯔꯒ ꯔꯨꯝ ꯑꯃꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯩꯔꯥꯕ ꯋꯥ ꯉꯥꯡꯗꯦ ꯂꯥꯏꯖꯗꯁꯨ ꯌꯦꯡꯂꯛꯇꯦ ꯂꯤꯌꯣꯅ ꯌꯦꯡꯅ ꯃꯈꯨꯠꯇ ꯊꯤꯜꯂꯤꯕ ꯍꯤꯗꯥꯛꯀꯤ ꯃꯔꯤꯁꯤꯡꯗꯣ ꯊꯤꯡꯖꯤꯟꯗꯨꯅ ꯃꯐꯝ ꯈꯪꯅ ꯐꯠ ꯁꯠꯇꯣꯛꯏ ꯗꯣꯛꯇꯔ ꯅꯔꯁ ꯌꯥꯎꯗ꯭ꯔꯕꯁꯨ ꯍꯤꯗꯥꯛꯁꯤꯡꯗꯣ ꯂꯥꯏꯅ ꯁꯠꯇꯣꯛꯂꯝꯂꯒ ꯃꯩꯔꯥꯕ ꯃꯣꯟ ꯃꯅꯥꯛꯇ ꯊꯨꯞꯇꯨꯅ ꯊꯝꯂꯤꯕ ꯐꯨꯔꯤꯠ ꯑꯃ ꯇꯥꯞ ꯂꯥꯝꯗꯨꯅ ꯂꯤꯠꯁꯤꯜꯂꯤ ꯃꯇꯧꯗꯨꯗ ꯂꯤꯌꯣ ꯈꯪꯂꯦ ꯃꯩꯔꯥꯕ ꯀꯥꯗꯨꯗꯒꯤ ꯊꯣꯛꯅꯤꯡꯂꯦ ꯑꯗꯨꯕꯨ ꯂꯥꯏꯖ ꯂꯦꯞꯇꯨꯅ ꯂꯩꯕꯅ ꯂꯤꯌꯣ ꯃꯩꯔꯥꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯄ꯭ꯔꯄꯞ ꯊꯣꯛꯈꯤ ꯊꯣꯡꯖꯤꯜꯗ ꯌꯥꯏꯐꯕꯒ ꯊꯩꯅꯩ ꯃꯩꯔꯥꯕ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯌꯥꯏꯐꯕ ꯇꯥ ꯆꯪꯁꯤꯜꯂꯒ ꯀꯧꯔꯛꯏ ꯌꯥꯝꯕꯣ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯃꯩꯔꯥꯕ ꯈꯨꯝꯗꯦ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯖꯦꯜꯀꯣ ꯊꯤꯜꯂꯤꯕ ꯃꯈꯨꯠꯇꯨꯅ ꯐꯨꯔꯤꯠ ꯈꯨꯗꯥꯝ ꯇꯞꯅ ꯐꯥꯖꯤꯜꯂꯤ ꯑꯔꯣꯏꯕ ꯀꯨꯟꯗꯥꯝ ꯑꯗꯣ ꯐꯥꯅ ꯇꯞꯅ ꯀꯧꯔꯛꯏ ꯌꯥꯏꯐꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯆꯥꯎꯔꯞ ꯇꯧꯕ ꯃꯥꯒꯤ ꯌꯥꯝꯕꯨꯡꯒꯤ ꯁꯥꯊꯤꯔꯞ ꯆꯠꯄ ꯃꯈꯣꯜꯗꯨꯅ ꯌꯥꯏꯐꯕ ꯀꯧꯕꯗꯣ ꯇꯥꯔꯔꯣꯏꯗ꯭ꯔꯥ ꯋꯥꯖꯔꯨꯕꯅꯤ ꯃꯤꯀꯨꯞꯇꯨꯗ ꯍꯧꯔꯛꯄ ꯏꯍꯨꯜꯗꯣ ꯇꯤꯟ ꯌꯣꯠꯇꯨꯅ ꯈꯥꯡꯖꯤꯜꯂꯒ ꯀꯨꯝꯂꯛꯏ ꯍꯥꯏꯕꯤꯌꯣ ꯌꯥꯝꯕꯨꯡ ꯃꯩꯔꯥꯕ ꯐꯨꯔꯤꯠ ꯀꯨꯟꯗꯥꯝ ꯄꯥꯟꯕ ꯂꯣꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯦ ꯃꯁꯥꯗꯨ ꯈꯔ ꯋꯥꯅ ꯊꯣꯛꯂꯕꯁꯨ ꯀꯩꯁꯨꯝ ꯇꯧꯗꯕꯒꯨꯝ ꯅꯝꯐꯨꯗ ꯍꯧꯒꯠꯂꯒ ꯂꯦꯞꯇꯨꯅ ꯈꯣꯟꯖꯦꯜ ꯋꯥꯎꯔꯞ ꯍꯥꯏꯔꯝꯃꯤ ꯀꯥꯁꯤꯗ ꯂꯤꯌꯣ ꯂꯤꯟꯗꯥ ꯅꯪ ꯑꯃꯗꯤ ꯊꯣꯏꯕꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯇꯣꯞ ꯆꯪꯍꯜꯂꯛꯀꯅꯨ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯀꯥꯁꯤꯗ ꯃꯤꯇꯣꯞ ꯆꯪꯉꯛꯄ ꯃꯤꯀꯨꯞꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯣ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯈꯦꯠꯇꯨꯅ ꯌꯥꯟꯁꯤꯜꯂꯝꯕ ꯁꯅꯥꯏꯕꯦꯝꯃ ꯏꯉꯛ ꯉꯛꯅ ꯃꯩꯔꯥꯕꯒꯤ ꯃꯥꯏꯀꯩ ꯌꯦꯡꯍꯧꯏ